National Deworming Day ki anishiba round Manipur da su haudokduna chahi amadagi taramapan fawagi manungda leiriba angangsingda deworming ki hidak pizab hokrai. Angang lak mapan da hidak pi naba pandam thamli haina Manipur lenga ki Health Services ki Director Dr. N. Hemantakumar na fongdokrai. Hariba thauramasi Manipur lenga ki Health Services ki Directorate State Health Society National Health Mission Manipur na punna sinduna Imphal gi lamfel pata leiba IMA gi Heritage Hall da pangthokibani. Angang singda tin leitana ba amadi tin gi laina nadana ba hidak pizabagi campaign haudopagi thoramaduda State Nodal Officer Child Health Dr. A. Sylvia Social Welfare ki Joint Director Anjali Chongtham amasung Education S ke Director NG Jogendra na saruk yaki. Thoramaduga mari lainana Manipur lenga ki Health Services ki Director Dr. N. Hemantakumar na National Deworming Day asi chahi amada tangkak anirak thok na pangthokpani. Mahak na hai angang singi masada tin leibana sondam nadamba amadi chaudam thiba thokhalli. Campaign asida lamdam asigi mipum khudimakta yauhanduna karamna hariba tin na thokhanba laina asidagi ngakthokani habigi mipum tingna khanghanaba honari loinana campaign asida mama mapau oibasingna angang singbu deworming ki tablet pizaduna makoibu masamu ufana tinjang kaijang dana lehanaba honari haki 8 lakhs ki mathakta target tawjabani first round da pewari ga tawbi matamda handa kisna khoigi 9 lakhs ki mathakta kena tawjabani angang ji akhona matam madang deworming treatment se tawragadi moida dakar level nutrient manghal liba til level gi lena se si lena si ngakthokani aduga angang sing masa phataba yade hadna khoina department mayam punjal laga tawjaba program ni koi kana ba lawsi aduga masa ma u phana koi achouba strongness an ma sagat minasi